Dayapati Senjamna Taram Nokchare, Hausi Pau Sandona Pisare. Imphal West District ke Manung Chana Laiba, Lamdeng area dake Masing Yamlaba, Khutshu Khutlai Kayamarom, Manipur Police na Fagat Pangamle Haina, Imphal West District ke SP, KSIS Sivakantana Fundurakle. Ngasi Imphal West District ke SP office ta pangthokpa pau mifam amada wafam asi phongdokladuna mahangna hai. Ngarang police na Lamdeng area dagi miyoi ane Khutlai ga konana fagat ke. Miyoi ani adu fari ngaida makhoiga lakminaba oiramgani chingnaba singna police tamna dongmai kapsilakpadagi maikai ani gi marakta akadmongda khuthokna ke. Thaudok adugi matungda atopa miyoi ani amasu Khutlai kayaga konana fagat pangam ke. Ngasi amok Manipur Police na Assam Rifles amasung CRPF ki matenga loinana mafam aduda thiba humbagi thabak chathabada ahenba Khutshu Khutlai kaya amasu fagat pangam kibane. Faraba miyoi sing adu wahang wahang chathabada Khutlai sing adu yonabagi damak purakpani haiba khangmagam le. Masigi mathakta miyoi sing aduna Khutshu Khutlai yonthok yonsin tawbagi thabak ase mamang thaktagi chathaduna lakle haibasu khangmagam le haike. SP KSI Sivakantana makatana hai Karigumba lona yadaba Khutshu Khutlai leide haiba khangnabade miyamna su manak nakpa police station natraga khangna chanaba police officials singna pau pibiyo Karigumba pha punbagi case sa generapde legal procedures sing chatharakani haina manu makatana phungdokhe Praja sing the Sinau sing labor ma'am sin hygienic body. So why not illegally or illegal weapon aduga looted weapon sing say Sumber Laiviki Port Lake Taragadi, Anakpo police station sing da or Kangasana police officer sing da Pau Piviraga, Tamsana Pau Piviraga, Madusindu Sinaviki Tabak Tobu, Maduna Tabataragadi, Iron Giver, Tingnabada, Power Pot Padiar Pudadi, Iron Giver consequences, Mamma, Tingnaba Tabni, Loina Loina, Praza sing the Su, Masiki Pau E. Pau Lagadi, police Tamsana, Pau Pibiduna. Lairiba praja mayamgi maraksida koi safer oiba environment ama piminasi pibida mateng pangbiu haina police ki side tagi Manipur police side tagi praja mayamsu appeal tawje Picture abasu